National Sports University NSU sariba asi lamgi mapu oiriba konsakhul amadi government ki marakta yasinaba puraktriba phawba sava lepkadabani haina konsakhul khunja amasung konsakhul area JAC na konsakhul gi lambi thingmagi khongjang changsinkhre ngasi lambi thingbada yaukiba khunja insert athem chawangna NSU saba sigi matangda lamgi mapu oiriba konsakhulda kaliuma wafam amata khangalamdana sarakpa pende hiram asigi matangda mari leinaba authority singda khangalabasu ngasi fawba wafam amata hairaktana leiba asigi mayokta lambi thingmagi khongjang asi changsinbani haiki Numit kharani gi oina official visit oina jury bamda ngarang thunglakiba Manipur Human Rights Commission gi acting chairperson Khaidam Manina ngasi jury bam gi sub jail da hakthengnana chatuna yengsinkhre jail gi fibam ubada amadi mathau taba leifam thokpa jail amadi jury bamda leitabada nungnangba phongdokhre khongchat aduga mari leinana acting chairperson Khaidam Manina haikibada commission gi team asina district asida leiriba sub jail gi fibam hospital School College lambi thong mafam marang khangdana leiriba amasung mioi bagi hakka mari leinaba thabak sing yengsinana balakibani Manipur tongan ba lup kayana mayai kawa chinjak singi mayokta changshiliba khongjangumna All Thawal District United Clubs Organization amadi District Police Thawal ani kushamnaduna ngasi lilong kaithel lagi khongjom phawba motorcycle rally ama chatkhre A healthy and a drugs-free future haiba wakhalonda chatkiba motorcycle rally adu lilong kaithel lagi Thawalgi SP Dr. Sarangthem Ibomchana lamthaki amadi Khongjom Police Station da thungki loinana mafam aduda miyamgi oiba mifam amasu pangthoki UFO Headquarter Number 2 Jirigi Kunmari Super Rising Digi Thoram ngasi Sorok Atingbi Khunauda pangthokre Thoram aduda Manipur Food Industries Corporation gi Vice Chairman K Sarat Kumar su saruk yaki UFOW HQ gi member kayana thormaduda saruk yaki K Sarat Kumar na flag chingkhat paga loinana UFO na miyam gi dabak thabak kaya tawriba asi yamna afaba amani haiki Kumbi asigi manung chanba Ungamlen khongban ithai wapokpida Ungamlen Lake Protection Committee ULPC na sinduna ahanba Ungamlen de gi thoram ngasi pangthokre Thoram aduda ex-minister N. Mangi, Wangu Boroyangbi Jila Parishad member Ambrosen, Saitondagi social worker S.S. Sorozini, Ward member K. Saratna Athoiba Mitunglen Singhoina Sarukyaki. Ngasi Sarukyaki mamiyamna wapokpida Ungamlen patpanda chatuna ima fadibida nat ki lining laishon pena na yakaiduna haikat leka tamki amadi nat ki oina jagoi khute katke. Ahumlak suba music video album Ichani Michani haiba music video album ama ngasi hangang da leiba ibdo margin khubamda ngasi yaifa thoni thoram ama pangthokre hairi video album asida saktam langliba asida Sadananda Artina amadi Lalita Vina chingba saktam langli Panga suba MNC W Pralada amadi W Ramananda Elite Tournament lising ani kungama thoigi Manipur Cricket Association sinduna ngasidagi hoduna luang sangbam da leiba luang pokpa cricket ground da team tarani thoi na saruk yaduna hodokre ngasi ahanba match ta Thau CC Thangmaiban amadi KMCC Khagempali ani sanaki